AKHAM badem na moroi update ama breaking news ama thamjage Koutrukta Kukisingna bom yauna nongmai kapsilakpa horakre athuba singbu soengam yauduna ba isor khuiram biu aduga mathangi update asna tengnopal amasung Chandan district khunja singdagi Myanmar refugees sing missing ni yamba henjilakle yumlon nariba Myanmar laibak tagi ankaina sangsilakpa refugees singi masing lepa leitana hengalakpa galoina Manipuri gi district ani tengnopal amasung Chandan laiba singi khul ani asi Myanmar refugees singna masing henjilakle Sandan district ke en Satang village authority ke chairman dangsa gi dokphomna phongdorak pagi matung ina khul asida hana leijeri ba mi masing dagi Myanmar dagi ain kaina sanglakpa refugee masing na henkhre phibam asi hena lusilakpa ga loina na Assam rifles ta control tawna ba haikre hairi magna makha taraduna hai yumlo naba Myanmar laibak asida irang thokpa maram na Myanmar masa mayam ama Manipuri lansilaktuna leiri haibasi official oina khangnar ba wafamni amoromda tengnopal district ke oina district asigi Sektong village amasung Myanmar dagi ain kaina sanglakpa refugee amasung illegal migrants singi masing ni henkre village asida hana dagi leraklaba miyoi sahum ga yankhai leiba adu Myanmar dagi punna miyoi chadruk ka yankhai rom ain kaina sanglaktuna leisinari village asigi chairman na phongdorak pada hojik phawbada ain kaina Myanmar dagi sangsilakpa refugee masing chadruk ka yankhai gi manung da miyoi sani ga maudra khak tamak biometric lori lemhori bi miyoi samri asiso su bumatam da biometric verification tawna batangai phade hairi Manipuri government na Myanmar refugees singi biometric verification process asi loisin ba mathu tai village sing asida aruba phim oirakliba asi control to mathu tai yumlo naripa Myanmar laibak tagi refugees sing amasung illegal immigrants singi phim asina Manipuri gi ngamkhai pading da leiriba khunggang sing da asoba issue ama oirakli hauki ba sayidagi oirakliba irang asisu asoba maram amani hain phongdorakli aduga mathangi update asna Manipuri thugaina ba honar bi Kuki Mla Twrakhre gi Mathakta Speakerna Kukisingna tuminna leisilibano en biren Manipuri bu maseta na thugaina ba hona bada sobat hodang lur bi Kuki Mla Twrakhre gi Mathakta Manipuri Legislative Assembly gi Speaker TS Satebetana Kadi gi damakta ngasi pau tuminna leisilibano haina hana gi minister ningthausam birena hanglakli ngasi district youth congress na nauna thopu ba singkhanna gi nomination tawbaga mari lena fayeng de leiba mahak ki mayum pangthok ko pau gi mpham amada wapam asi hangladuna en biren hai Manipuri Legislative Assembly gi leijeri ba logi matung en MLA amana assembly gi session ahumlak yaudan batarabadi MLA adu gi Mathakta disqualification gi damakta serul thabaga loina na Akanba action lokut kadabani haina palli adu ba hauki ba sahi 2023 gi May ahum dagi Kuki narco terrorist singna phawa makali khulai sin aduna makhoi gi tongan palenga kama demand tawduna satharakli ba lan asida Kuki Mla Twrakhre mapung phana support tawduna Manipuri Legislative Assembly gi session amadi cabinet ki bifam the minister ani na saruk yaduna lagli leiba ki sirabatan phamasi thokli bi irang asigi warusin purakpa gi mahutta makhoi masen pham munaduna leire masdana tana chief minister nongthung biren gi maikai dagi su on taina ba thabuk lomda sangsin duna thokli ba lan asi leitrabugum santi oina leire haina phongdokli state asna tangdu leitana leireba matamda masana laksigada development gi program sing mai paikhatpa malhanduna miyam da saukut thauranga mari leina bu wafam kaya phongdoktuna leiri yumda nungai leiramba musing kayam queen relief camp gi khuraba ka khu adu da leiduna nungai ba phangani laigak ama leiraga lengak sasana hitrabadi lusingba singadabani aduma chief minister sinana ba center da khuyek biduna ai ba serul pisilaba su makoi sing adu gi marakta miyam mamang thokna haiba ngamdaba MLA sing asina kari afaba thabuk torakadori nopa thokna MLA am oina tawpham thokpa miyam gi thabuk tawbagi mahutta Karigi damakta hural lana the chief minister sindu u haina warul kaya yawba memorandum prime minister represent khraga Manipur dana khangdaba saduna leiriba MLA sing asim yamna para tambiba matam oire haiki